Kuki-singna Jiribamda akanba attack chatharakhre Meira paibisingna AR thingkhre. Myanmardagi Kuki militants ama panro Manipurda changsankhre haiba report ama santorakpadagi miyamna mipainaduna leiringai ngasi Kuki khulai paibisingna ngasi Jiribamgi mobong Meitei khulda nongmai amasung bom kapsalaktuna landarakpadagi mafam aduda leiriba khul ngakpasingna handuna akanba maongda khut thoknakhre. Tokomdagi phangba pau amagi matung inadi ngasi ayuk pung 11:10 tabada Kuki militantsingna Jiribamdagi kilometer 8 lom chatlaga leiba mobungga tainaba Bari Juri haiba mafam adudagi maikei ani romdagi landarakibani. Kuki khulai paibasing aduna landarakhiba aduda khul ngakliba khonjasing amadi mafam aduda ngak-seliba security forces singnasu maikei animakta pung amarok nongmai kapnakhi. Kuthonaba adu ngaihak leploraba matung nungthil pung ama tabadagi amuk Kuki-singna Sejang Kuki khulomdagi amuk hana nongmai kapsalakpadagi hojik fauba matat oina akanba maongda nongmai kapnari. Nakal amaromda Kuki khulai paibasingna landaraktuna nakal animakta khut thoknaringai marakta Assam Riflesgi kanggu amana mobung tamna changchalaknaba hotnabada Meira paibasingna Assam Rifles changba yaroi haiba Jiribamgi Patchau Chingdong leikai manakta Nupi Meira paibi miyamna Assam Riflesing changba yaroi haiduna thattuna thamkhre hairi hojik faubi oina nongmai kapnakhiba aduda asopun misi mina yawgi pau leite. Kuki Zogi tongan group-sing punsinduna Kuki taba mafamsingda total shutdown khongjang changsankibadagi kontak lansibaga manakhre. Myanmardagi ningthina train toraba Kuki militants ama panro Manipurda changlakre haiba arana pau santu'i haina yaningda phongdoktuna Kuki Zogi tongan group-singna Kuki Zogi area-da total shutdown-gi khongjang chathari. Khongjang asigi manung channa Committee on Tribal Unity Kutuna Kangpokpi districtda ngarang ayuk pung 6 hauduna numit nini chupna district asigi mafam punamakta total shutdown khongjang changsanba haukhre. Indigenous Tribal Leaders Forums ITLF nasu Kuki Zona khundaba mafamsingda ngasi nongmagi oina total shutdown gi khongjang changsali. Masigisu mathakta ngarangdagi hauduna hayeng September 18 fauba Chuchanpur yauna Kuki Zo khundaba mafamsingda leiba school institution amadi officing thong lonanaba khanganbaga loinana makhoigi volunteersing high alert thamkhre loinana private amasung government-gi medical team amasung ambulance standby-da leikhrei. Nakal amaromda Zomi Student Federations nasu ngasi ayuk pung 6 dagi hauraga numidang pung 3 fauba pung 12 gi total shutdown-gi khongjang changsali. Khongjang asina maram oiduna Chuchanpur Kangpokpi yauna Kuki Zo singna khundaba mafamsingda leiriba Ithelsing thong lonakhi. Larongitiki thabak chap lepkhre. School college-sing yauna institution amata thong hangnakhidre loinana lambida gari chenkhidabaka loinana mi amata chatnadabana kontak lansibaga chap manakhre. Adum oinama hojik khongjang changsalingai manungda pamdaba thawdok thokpagi paugi phangdri.